Climate amadi environmental activist Lisipriya Kangujamna Universal Friendship Organization UFO miyamna sajal haina khangnaliba lup asigi wafam handak chihigi oina pangthokadoriba United Nations ke General Assembly da pukhalagani haidei UFO gi wafam ase organization asigi lekhidraba founder oza RK Manisanagi mapok numit May 13 ase International Non-Vultures Day haina pangthoknaba East Timor lenga ke khuthangda Lisipriya na UN da puthokadabani haidei Numit asigi nungi oiba wakhalonde malemda leiriba myoiba aikhoina thawai panba jiba singbu hataba nungsina tauba amade sanga chadaba numit habane masi lekhidraba oza RK Manisanana mangjaramba manglan amane oza RK Manisanagi manglan ase mangphawno hanaba Lisipriya na tha asigi taraga mari tagi kuntarok fawba East Timor chatuna leibak asigi President Dr. Jose Ramos Horta unaduna wafam ase UN General Assembly da East Timor lenga ki maikai dike puthoknaba taksin kane loinana Manipura hojik thokliba irang asigi maramdasu kumna khanagani haide panbai yabade Lisipriya hojik East Timor gi President gi Special Envoy oina thabak tawribane mahak chahi nauriba angang amo oirabasu malem gi maru oiba mafam kaya da saru kyaduna maru oiba wadef kaya nobada ajoba thodang lauduna lakliba amane amaromda Lisipriya na malem gi leibak kumfurrom gi luchingba singa afaba mari leinaribane maru oina UN gi Secretary General Antonio Guterres ka afaba mari thamduna isu kaya da thabak tawminade Lisipriya na malemda Manipur gi phida ama chawna kanduna leiribane